Hi mayam, Pari mong mukbang na mayam bu amuka taram na okchari. Ngasidi ay jamna so harauri de mathen jing su jamna pamjaba mathen maitai gi mathen ngata oina tawjare. Ado mathen ju ulage. Ado ngasigi special oina aina jam haraubadi Manipurda mayamna sakhangnaraba aigi jamna nungsiraba inaw adugaidi mayamna su sum khangnaraba Manipurda wangna leiriba akhoi Assam da khangde mapanom da khangde leiriba isinaw mayam punamuna khangiba yamna nungsiraba inaw amna itaimaga tamogana aigi mingsu haibiro hairakpa akhoi yamna nungsi akhoi gi pikraba channel asiga asuk jam phawraba lak helaba subscriber na akhoi bu sumaina chingkhatpiba yam nungsi inawsu ataisu hena mai pakpa oiro million subscriber jauna world gi afabo youtuber ama oiba oiro adudi kanano khangabo akhoi gi nungsireba inaw mingoina panjarabada nang hainu aigi friend ni nawo mai naurem aise jamna pamje ma big fan ne aidi ado khumningai leitre ado nawbana mai naurem haina hai khare nawba mai naurem nawba mai naurem na hello tamo gai tai minga jam big choba big fan ne na hairakpa do khoi yam thagachai wahina hainingai leitana thagachari inaw yam nungsi sukap madi sum adudana big fan hairakpa jidi thamo gese dagduk adudi ngasigi mathendi mayam ulage asiga hawai thongba leijare hawai thonge aduga gidi asigana moibung leire asiga tharoi leire mayam chare tengot than chadre tengot than asiga tharoi thongba leire mayam tharoi se kangau gi type ta tawjabani hawai thongba jawrabani na inde asiga na yongchak singju leire mayam hangam maton khara hapaga yongchak singju leire adogidi akhoi maitai gi oina ina hairage se kopi champut madi bijaroi mati tangan ngani atengi aidi kopi se jam saba jade aduna adudi mayam saba horosiko da mayam na nungsibiduna aigi channel sibu anoba yengba taragadi subscribe tawbiramo like share comment tawba kawbiganu mayam ado aigi inaw naba mai basu yamna nungsiba phongdokchari aidi mana phongdoi sige ahum mari hena phongdokchari nawame nawre yo inawgi mingdese moibungse sa khongdarake adudi saba horo hapo harauri jamna mayam uraba hawai hana hire sar ya haure ko hapselu tharoi ke kokrak torage orona tingman gale tharoi khabe champut thangalo kotharora hawai don saroidro hawai do tharoi de sup to mine haji hajilo thadaro dare sar jadi tharoi se hing hape awrani mai naurem acham mini jam thamoi seng mini na champuchina hujarege ko inaw gi mingda nawo to na hawri ne sesu nawo mai chambadu mani se jam hadi chammine hawri ne ahamba chakhom sidi laigi mayam adura akhoi sinau mayam punamakki tamakta ahamba chakhom se risaba horage ko mayam asisu nawo mai gi mingda moibung masam tang sisu hawri ne inaw jam pada support to bisa ni ngonda hawre yam sathina hawre ngasigi mathenidi asengma maitai gi chang hinjang oina tawjare akhoi gi inaw nawbana nawmai nawremna mukbang ama tawbiro hairakpa adudi akhoina sanga tawroisi Manipurda jam thapna leregasu akhoi bu nungsina inawna mukbang tawro haibada maitai mathen ngata tawro sene maitai mathen ngata tawjare aduna nawbagi
ꯊꯃꯣꯏꯁꯦ ꯄꯤꯛꯊꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄꯗꯀꯣ ꯁꯤ ꯊꯔꯣꯏꯁꯦ ꯌꯦꯡꯉꯨ ꯆꯥꯔꯦ ꯇꯦꯡꯀꯣꯠ ꯊꯟ ꯆꯥꯗ꯭ꯔꯦ ꯇꯦꯡꯀꯣꯠ ꯊꯟ ꯆꯥꯊꯣꯛꯈꯤ ꯂꯣꯏꯔꯁꯨ ꯊꯟꯅ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯎꯔꯝꯃꯦ ꯍꯋꯥꯏ ꯍꯥꯞꯄꯣ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯅ ꯑꯩꯈꯣꯏ ꯅꯥꯎꯕꯣꯡꯃꯩ ꯅꯥꯎꯔꯦꯝ ꯏꯅꯥꯎꯁꯤꯕꯨ ꯃꯤꯂꯤꯌꯅꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯍꯟꯕꯤꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯦ ꯃꯌꯥꯝ ꯆꯪꯅ ꯆꯤꯡꯈꯠꯄꯤꯁꯦ ꯑꯇꯩꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯆꯤꯡꯈꯠꯃꯤꯟꯅꯁꯤ ꯌꯥꯔ ꯆꯤꯡꯈꯠꯄꯤꯁꯤ ꯅꯠꯇꯦ ꯑꯇꯩꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨꯃ ꯆꯦꯅꯦꯜ ꯆꯥꯎꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨꯁꯨ ꯃꯥꯅ ꯆꯤꯡꯈꯠꯄꯤꯔꯛꯏ ꯏꯅꯥꯎꯅ ꯅꯍꯥꯟ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯆꯪꯉꯛꯄ ꯑꯩ ꯊꯥꯖꯗꯦꯕ ꯅꯥꯎꯕ ꯃꯩ ꯏꯃꯥ ꯍꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯅꯥꯎꯕ ꯃꯩ ꯅꯥꯎꯔꯦꯝ ꯍꯥꯏꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯑꯍꯥꯟꯕ ꯆꯪꯉꯛꯄꯗ ꯍꯥꯎꯔꯦ ꯆꯪꯈꯠꯇꯤ ꯍꯧꯔꯤ ꯃꯌꯥꯝ ꯊꯔꯣꯏꯁꯤꯡꯁꯦ ꯍꯥꯟꯅ ꯆꯨꯞꯇꯅ ꯂꯣꯏꯊꯣꯛꯀꯦ ꯑꯩ ꯊꯔꯣꯏ ꯆꯨꯞꯄ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯂꯣꯏ ꯆꯤꯡꯕ ꯌꯥꯏ ꯌꯥꯔꯦ 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 ꯃꯥꯅ ꯑꯃ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩ ꯃꯔꯤ ꯂꯣꯏꯔꯦ ꯇꯥꯟꯕꯒ ꯌꯥꯎꯔꯝꯃꯦ ꯀꯦꯁ ꯃꯈꯥ ꯂꯩꯔꯝꯃꯦ ꯍꯥꯎꯋꯦ ꯑꯩ ꯊꯔꯣꯏ ꯊꯣꯡꯕꯗ ꯍꯤꯡ ꯍꯥꯞꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯉꯁꯤꯗꯤ ꯏꯁꯤꯡꯁꯦ ꯕꯣꯇꯜ ꯑꯣꯏꯅ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯂꯥꯛꯑꯝꯕꯒꯤ ꯏꯁꯤꯡ ꯀꯦꯁ ꯃꯔꯤ ꯃꯉꯥ ꯂꯧꯕ ꯃꯣꯏꯗꯤ ꯏꯁꯤꯡ ꯀꯦꯁ ꯑꯃꯈꯛ ꯊꯛꯈ꯭ꯔꯦ ꯑꯃꯈꯛꯅ ꯃꯣꯏꯗ ꯄꯤꯈ꯭ꯔꯦ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯂꯧꯖꯕꯅꯦꯕ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯄꯨꯊꯣꯛꯆꯕꯅꯤ ꯃꯌꯥꯝ ꯑꯩ ꯕꯣꯇꯜꯗꯒ ꯄꯨꯊꯣꯔꯛꯅ ꯕꯣꯇꯜ ꯎꯠꯅ ꯈꯣꯠꯅ ꯇꯧꯕ ꯅꯠꯆꯗꯦꯀꯣ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯀꯦꯁ ꯑꯃ ꯂꯦꯝꯍꯧꯔꯦꯕ ꯑꯗꯣ ꯈꯔꯅꯤꯗꯤ ꯁꯨꯝ ꯕꯣꯇꯜꯁꯦ ꯁꯤꯖꯤꯟꯅꯖꯒꯦ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯁꯨꯝ ꯏꯁꯥꯒꯤ ꯏꯁꯤꯡ ꯊꯛꯅꯕ ꯒ꯭ꯂꯥꯁ ꯀꯥꯞꯇꯨꯒ ꯁꯨꯝ ꯊꯛꯆꯔꯛꯀꯦ ꯃꯥꯒꯤꯅ ꯒ꯭ꯂꯥꯁꯇ ꯑꯩꯒꯤꯅ ꯃꯒ ꯑꯆꯧꯕ ꯀꯥꯞꯇꯨꯒ ꯍꯦꯄꯤ ꯕꯥꯔꯗꯦ ꯀꯥꯞꯇ ꯉꯔꯥꯡ ꯃꯅꯤꯄꯨꯔꯗꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯂꯥꯛꯑꯝꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯣꯖꯥꯁꯤꯡ ꯖꯨꯝ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯁꯥꯟꯅꯕ ꯊꯣꯛꯂꯛꯏꯗꯣ ꯑꯣꯖꯥꯁꯤꯡꯗꯣ ꯑꯍꯟ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯕꯨ ꯀꯗꯣꯝꯗ ꯁꯣꯏꯈ꯭ꯔꯅꯤ ꯀꯗꯣꯝꯗ ꯀꯃꯥꯏꯅ ꯇꯧꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯒꯥꯏꯗ ꯇꯧꯅ ꯄꯨꯔꯤꯕ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯗꯣ ꯊꯥꯒꯠꯆꯔꯤ ꯑꯩ ꯁꯣꯏ ꯍꯥꯟꯅ ꯆꯠꯊꯣꯛꯀꯦ ꯀꯣꯕꯤ ꯆꯝꯐꯨꯠ ꯆꯥꯔꯣꯏꯗ꯭ꯔꯣ ꯀꯣꯕꯤ ꯆꯝꯐꯨꯠ ꯇꯥꯎꯊꯣꯛꯎꯔꯦ ꯇꯥꯎꯊꯣꯛꯎꯔꯦ ꯃꯌꯥꯝ
ꯄꯤꯔꯛꯀꯦ ꯑꯩꯗꯤ ꯈꯨꯂꯛ ꯃꯆꯥꯅꯤꯅ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯍꯧꯅꯕꯤꯗꯣ ꯍꯦꯛꯇ ꯇꯧꯅꯤꯡꯉꯦꯕ ꯊꯥꯡꯒꯠꯂꯒ ꯒꯣꯔ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯐꯖꯔꯣꯏ ꯍꯥꯏꯕꯒꯤ ꯀꯣꯠꯂꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛꯇ ꯒꯣꯔ ꯈꯨꯂꯛ ꯃꯆꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯨꯡꯒꯪꯗ ꯄꯣꯛꯆꯕ ꯃꯥꯅ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯆꯝꯖꯕꯤ ꯑꯣꯏꯔꯝꯕ ꯑꯩꯅ ꯈꯨꯡꯒꯪ ꯀꯩ ꯇꯥꯔꯦ ꯈꯪꯗꯦ ꯈꯨꯡꯒꯪ ꯄꯥꯈꯪ ꯑꯩꯅ ꯍꯥꯟꯗꯣꯔꯦ ꯃꯌꯥꯝ ꯏꯆꯥ ꯂꯣꯏꯔꯦ ꯅꯪꯁꯨ ꯀꯣꯊꯕ ꯑꯃꯨꯛꯇ ꯀꯅꯥ ꯍꯥꯏꯗꯣꯏ ꯌꯦꯡꯁꯤ ꯑꯩꯅ ꯍꯥꯡꯉꯤ ꯃꯌꯥꯝ ꯂꯣꯏꯗꯣꯏꯔꯦ ꯍꯜꯂꯣꯏ ꯅꯪ ꯂꯧꯈꯤꯗꯣꯏꯕ ꯂꯧꯔꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯆꯠꯅꯕꯤ ꯍꯧꯔꯦ ꯈꯥꯕꯩꯅꯒ ꯄꯥꯏꯅꯤꯡꯗꯦ ꯈꯨꯡꯒꯪ ꯃꯆꯥ ꯍꯥꯏꯗꯣ ꯁꯤꯅꯤ ꯂꯥꯏꯔ ꯄꯥꯈꯪ ꯅꯣꯡꯄꯥꯡꯅ ꯃꯁꯥ ꯐꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯈꯣꯊ ꯆꯥꯕꯗꯩ ꯐꯔꯤꯅꯤ ꯁꯣꯔꯤ ꯈꯝꯕ ꯅꯣꯡꯋꯥꯟ ꯅꯠꯇꯦ ꯅꯣꯡꯋꯥꯟ ꯏꯅꯥ ꯈꯨꯜꯂꯦ ꯈꯝꯕ ꯑꯗꯨꯅ ꯂꯥꯏꯔ ꯃꯆꯥ ꯆꯥꯛ ꯆꯥꯗꯤ ꯄꯥꯡꯒꯟ ꯀꯟꯕꯅꯦ ꯑꯗꯨꯅ ꯒꯣꯔ ꯂꯧꯈꯤꯗꯣꯔꯤꯕ ꯈꯨꯠꯅ ꯍꯥꯞꯄꯣ ꯑꯩ ꯍꯧꯒꯗꯧꯔꯝꯃꯦ ꯁꯦ ꯈꯨꯠꯅ ꯈꯔ ꯈꯣꯠꯇꯔꯝꯃꯣ ꯈꯣꯊꯔꯦ ꯅꯪꯒꯤ ꯌꯥꯔꯕ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯄꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯩ ꯐꯤꯅꯤꯁꯤꯡ ꯃꯣꯞꯅꯤ ꯃꯌꯥꯝ ꯑꯩ ꯁꯤꯁꯇꯦꯝ ꯂꯩꯇ꯭ꯔꯦ ꯍꯩꯅꯔꯛꯇ꯭ꯔꯦꯕ ꯆꯥꯃꯁꯅ ꯀꯣꯠꯄꯁꯦ ꯑꯗꯨꯝ ꯍꯩꯅꯔꯛꯇ꯭ꯔꯕ ꯁꯦ ꯐꯠꯇ꯭ꯔꯁꯤꯅ ꯑꯣꯅꯅꯨꯅꯤ ꯀꯩ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯑꯩꯅ ꯃꯍꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯀꯥꯡꯉꯧꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦ ꯑꯩꯗꯤ ꯆꯥꯛꯈꯨꯝ ꯑꯃꯗ ꯂꯣꯏꯔꯅꯤ ꯑꯉꯥꯡ ꯃꯇꯣꯟ ꯆꯥ ꯉꯝꯗ꯭ꯔꯦ ꯆꯥꯗꯣꯏꯅꯣ ꯁꯦꯞ ꯆꯥꯗꯕ ꯑꯩꯅ ꯐꯥꯔꯁ ꯇꯥꯗꯧꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯆꯥꯗꯗꯤꯅ ꯑꯩꯗꯤ ꯍꯤꯟꯖꯥꯡ ꯃꯍꯤ ꯌꯥꯎꯗꯗꯤ ꯐꯨꯜꯂꯦ ꯃꯥꯗꯤ ꯍꯥꯎꯋꯦ ꯊꯔꯣꯏꯁꯦ ꯀꯪꯉꯕꯨꯗꯤ ꯍꯥꯎꯕꯗꯣ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯑꯩꯗꯤꯅꯦ ꯌꯦꯡꯉꯨꯅ ꯍꯣꯔꯦꯟ ꯊꯔꯣꯏ ꯃꯁꯤꯡ ꯊꯤꯅꯁꯤ ꯃꯌꯥꯝ ꯃꯥꯅ ꯍꯥꯟꯕꯩ ꯃꯔꯝ ꯊꯤꯗꯣꯏꯃꯤ ꯃꯥ ꯊꯤꯔꯣꯏ ꯒꯥꯏ ꯌꯥꯔꯣꯏ ꯃꯌꯥꯝ ꯊꯔꯣꯏ ꯃꯁꯤꯡ ꯊꯤꯒꯦ ꯃꯥꯅ ꯀꯌꯥꯝ ꯆꯨꯞꯄ ꯌꯥꯕ꯭ꯔꯥ ꯑꯩ ꯂꯣꯏꯔꯦ ꯊꯔꯣꯏ ꯃꯁꯤꯡ ꯊꯤꯗꯣꯏꯃꯤ ꯅꯪꯅ ꯍꯥꯜꯂꯦ ꯍꯥꯏꯗꯣ ꯀꯣꯕꯤ ꯆꯨꯝꯕ ꯆꯠꯊꯣ ꯆꯥꯗꯣꯏꯃꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯌꯥꯝ ꯐꯝꯕ ꯃꯇꯝ ꯍꯥꯏ ꯄꯩ ꯐꯝꯕꯅꯦ ꯑꯩꯉꯣꯟꯗ ꯊꯦꯡꯅꯅꯤ ꯑꯩ ꯆꯥꯛ ꯆꯥꯕꯗ ꯆꯥꯛ ꯆꯥꯕꯗ ꯊꯦꯡꯅꯔꯅꯤ ꯃꯥ ꯄꯩꯊꯣꯛ ꯐꯝꯒꯅꯦꯕ ꯑꯩ ꯈꯨꯠ ꯍꯥꯝꯈꯔꯦ ꯑꯩꯅ ꯍꯥꯜꯂꯦ
Thôi mà xin thi rồi. Mhm. Thi rồi. Đang hẳn vậy. Thi rồi ra. Cái bà. Aki nahan sum bai man ba machu man video ba in gibane ko mayam adu ga siga khala mana phate asina ngarang oja sing lam ba da khoi paurabi gi oja gi akhoi gi iche na pibirak pani ado ngasi aha moina ille akhoi oja gi message na pibirak pani ne di sum iche kauri ado iche na pibirak pani paurabi dagi yam nungsi iche gifts asmaina gift phang base mi man iche gumbana ina gumbana asmaina akhoi sigi tamakta gift ama pirak pase jam harau jai jam mamal naina khanjai yam nungsi iche busu khoramjari iche hoje akhoi channel jeng bani Mayam, anh hả lẽ? mok sa re mayam Ôi mà. Anh một sang không đi. Anh hả lẽ ado mayam? mayam punamak ngasigidi losenjarage mayam personal na mail nungsi wale. biduna aigi channel sibo share to biramo like share comment to ba kawi ganu anu boy ragana subscribe to biramo mayam Tawbiramo. ana kai hage no Anh cái darling nó bố mày. losenjarage ko mayam